Matamgi Manipuri Wari channel asibu tambiriba khwaipam namakpu taram nongchari ngasi samahau sangom anongba tangkak naiba wari ama puduna lakchari wari asibu khut thambirakpi Denshi wari se pathokchaba matamda soikibalan khiba yaurabaso ngakpinaba ningsingjari Minungshiduna hairiba wari sigi ahanba tangkak amo mayam punna taminarasi ahongba ngakta thallaba taibang punsi khongchat sida hongling asidi nuja maso noklama minokso humkri maithongda awaba nungaitabagi mami mayek singna tarari asuk donba punsi sibu punsira haina su khanjari mingsal mangduda phamduna mingsalduda tariba magi saktambo munnengli Namse Arang phamna kondoling na bala on hairi Thongjil pandagi angang nupi macha man hairakpani Henja thoibi phamlambadagi haugattuna tapli makhongdu thangduna guptharai kanada so hanna yengnuba tawde chumdringni thoklaklido Shumangduda khotki leiting kayanga loinana ningthina sim sariba mandopduda gumtharakli Thani maphak adu makhut yetuna ahomrak laibak katladuna makhong yetu hana thangduna phamkre arang phamno panduna ibema sesi kundo se sasaling na batawsi angang khaina kundo se de kaama bani ahan bagi kundo ani madine mamai onsena duna lengo aduga makha tarakpadi nangi oning mamai kaida onduna ningthina lengo Henja thoibi so arang phamdun hairakpagi matung inna kundo dubu leng bahui cameraman do so kundo leng libido angle phajana lauduna makhal gi photo lauri mangol do kundo leng bado haife ding duna wari sanade nupi bacha se onthok ning na su phajakre da moi baba aduni manguma masak ngodaw phajaba amada yumgi mau oiruba haise Ipakta pagjarada bawani maray na nungay na layjarasano ako'y gisanaso gihantada ba angang maksanate is nungay na laybra kap na laybra madine soitra ba ni noy nitay mahal gi mong matawdugan as ay hindi mayon thong na chana kidrida asuk jabjakraba imaw se maangalay minani kanbadane ay di tubo chungine Hay, yari mama. Thabak singse sasatong na madawsi. Matam si kanghori ko. Napado ngang do na jangkri. Beni, manggol machido da, lip do na, gondoleng libido da, nungsina, mapira chien do na yung nagli. Tamoy da sonjari. Imaw bima. Akang kan bi oyo ko. Imong do da nang ne, nungay na layro hay ba ikagi. Ano bo, panggal thoko di ngamdre. Tarak tawgi pando na layriba mitlu pirangdo pizi do paikhato na tapnan tay thokli. Kundo leng bado shaloy do na manong da jangnagli. Bini na. Bima, kundo leng baloy bro. Loy ma don. Pare. Chakcha thong na matawrasi. Ngayag layradi boloy set bila ani ne. Henja thoibi wa makhata di. Benina tawriba thabakdo mating pangsinbi. Benina jak thina. Bima, akanggan bi oyugo. Nanim na wangang wada hanggat na kumbayade. Nung sinaloy na nabahot na gadawni. Nang nagkangdawa layadine, maton na dong phone tawraga hangao. Maton sa doy ni imaw gine manang talaka doy ni. Aduga, nanim oy gadawriba do, wahi bata pasanangang bahida mamini. Nang karishukan ganugo, Koi sanagi maramdi nang sahana khangamba yarida Hanja thoibi plate sing do taythok na mapira chelai ningsing lai leiki joba mamaga mapaga do makhol do nikli ga tawaduna Maton Aduk nung shiba konthokda kaurakliba mingawduna hena nung sihalli beningi mafamdade Ahawne Imaw mo kay hainingge. Henja thoibi makoka dunon taraduna. Ay,
ꯑꯩꯒꯤꯗꯤ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯇꯣꯟꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯃꯥꯃꯛꯅꯤꯅ ꯈꯟꯖꯒꯦꯀꯣ ꯕꯦꯅꯤ ꯅꯨꯡꯁꯤꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇꯣ ꯅꯥꯟꯊꯕꯤꯔꯛꯂꯤ ꯋꯥꯗꯤ ꯉꯥꯡꯕ ꯇꯧꯗꯦ ꯍꯦꯟꯖꯥꯊꯣꯏꯕꯤ ꯀꯞꯂꯤ ꯀꯞꯂꯤ ꯋꯥ ꯃꯈꯥꯃꯨꯛꯁꯨ ꯇꯥꯔꯛꯂꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯊꯥꯖꯗꯕꯅꯤ ꯑꯩꯅ ꯂꯩꯁꯦ ꯀꯥꯏꯗꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗꯕꯅꯤ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯗꯤ ꯍꯥꯏꯗꯅ ꯑꯃꯨꯛꯁꯨ ꯈꯟꯕ ꯂꯣꯏꯔꯛꯄꯗ ꯃꯪꯂꯥꯟ ꯅꯠꯇꯦ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩ ꯊꯥꯖꯗꯤ ꯑꯩꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯤꯌꯨ ꯃꯇꯣꯟ ꯑꯩꯕꯨ ꯃꯤꯀꯞ ꯑꯝꯇꯗꯤ ꯊꯣꯛꯍꯟꯕꯤꯌꯨ ꯑꯩ ꯏꯔꯥꯜ ꯂꯩꯇꯕꯅꯦ ꯑꯩ ꯏꯔꯥꯜ ꯁꯨꯡꯂꯩ ꯂꯩꯇꯕꯅꯦ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯕꯦꯅꯤ ꯃꯄꯤ ꯇꯥꯅ ꯍꯦꯟꯖꯥꯕꯨ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤ ꯊꯦꯝꯖꯤꯟꯅꯕ ꯋꯥꯍꯩ ꯑꯃꯠꯇ ꯆꯨꯝꯕꯥꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ ꯇꯞꯅ ꯀꯞꯄ ꯂꯣꯏꯔꯛꯄꯗ ꯍꯥꯏꯔꯛꯏ ꯁꯦ ꯆꯥꯛꯁꯦ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯩꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯀꯧꯔꯛꯀꯦꯀꯣ ꯃꯇꯝꯒꯤ ꯈꯣꯡꯖꯦꯜꯗꯤ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯄꯣꯠꯂꯣꯏ ꯑꯥꯔꯇꯤꯁ ꯂꯥꯡꯗꯨꯅ ꯄꯣꯠꯂꯣꯏ ꯄꯥꯟꯈꯠꯄ ꯍꯧꯔꯦ ꯍꯦꯟꯖꯥꯕ ꯀꯦꯕꯤꯔꯤꯕꯤ ꯅꯨꯄꯤꯗꯨꯅ ꯅꯣꯏ ꯅꯨꯄꯥꯗꯨꯕꯨ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯈꯪꯗꯦ ꯅꯨꯄꯤꯗꯨ ꯍꯥꯏꯐꯦꯠ ꯉꯛꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯗ ꯌꯦꯡꯉꯛꯏ ꯄꯩꯁꯥ ꯄꯥꯏꯕ ꯃꯥꯜꯂꯤꯅꯦ ꯒꯦꯠꯇꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝ ꯂꯩꯍꯧꯋꯦ ꯍꯦꯟꯖꯥꯊꯣꯏꯕꯤ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯑꯗꯨꯃꯛ ꯂꯩ ꯁꯦ ꯃꯥꯗꯣ ꯈꯤꯇꯪ ꯊꯥꯡꯒꯠꯂꯨ ꯂꯨꯍꯣꯡꯕꯅꯦ ꯏꯄꯥꯝ ꯊꯥꯗꯣꯛꯏꯅꯦ ꯍꯥꯏꯗꯅꯅꯦ ꯌꯥꯝ ꯀꯞꯄꯛꯀꯅꯨꯀꯣ ꯐꯠꯇꯕꯅꯦ ꯅꯤꯉꯣꯜꯅ ꯀꯞꯄꯗꯣ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗꯣ ꯑꯋꯥꯕ ꯅꯪꯉꯦꯅ ꯍꯥꯏꯅꯕꯅꯦ ꯁꯦ ꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯨ ꯁꯇꯣ ꯊꯥꯡꯒꯦ ꯀꯦꯕꯗꯨ ꯂꯣꯏꯔꯗꯨꯅ ꯄꯣꯠꯂꯣꯏ ꯁꯦꯠꯄ ꯍꯧꯒꯠꯂꯤ ꯄꯨꯡ 2 ꯈꯖꯤꯛ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯕꯣꯔ ꯊꯣꯛꯂꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯗꯨꯅ ꯏꯁꯩ ꯁꯛꯄꯤ ꯄꯂꯥꯁꯤꯡꯗꯣ ꯏꯁꯩ ꯁꯛꯄ ꯍꯧꯔꯦ ꯕꯦꯅꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯕꯦꯝꯃ ꯀꯞꯄ ꯌꯥꯗꯦꯀꯣ ꯀꯞꯄ ꯐꯠꯇꯦ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯕꯣꯔꯁꯨ ꯌꯧꯔꯛꯇꯨꯅ ꯃꯟꯗꯣꯞ ꯃꯌꯥꯏꯗ ꯕꯣꯔ ꯂꯦꯡꯁꯤꯟꯈ꯭ꯔꯤ ꯕꯣꯔ ꯍꯦꯛ ꯂꯦꯡꯁꯤꯟꯈꯤꯕꯒ ꯀꯩꯅꯥꯁꯨ ꯊꯥꯡꯗꯣꯔꯛꯂꯤ ꯑꯁꯣꯝꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯗꯨꯅ ꯀꯩꯅꯥ ꯊꯤꯟꯅꯕ ꯃꯔꯥꯡ ꯇꯧꯅꯔꯛꯂꯤ ꯕꯦꯅꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯅ ꯆꯠꯂꯝꯗꯥꯏ ꯇꯠꯇꯅ ꯃꯆꯤꯟꯗꯒꯤ ꯍꯥꯏꯔꯛꯏ ꯑꯈꯪ ꯀꯟꯕꯤ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯇꯣꯡꯅ ꯁꯪꯁꯥꯔ ꯑꯃꯗ ꯅꯨꯄꯥ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯃꯅꯦꯝꯒ ꯅꯨꯄꯤ 2ꯒ ꯂꯩꯔꯝꯗꯨꯅ ꯃꯣꯏ 3 ꯆꯪꯗꯨꯅ ꯍꯦꯟꯖꯥꯊꯣꯏꯕꯤꯕꯨ ꯑꯣꯛꯂꯤ ꯇꯨꯜꯁꯤꯕꯣꯡꯗꯨ ꯀꯣꯏꯍꯜꯂꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯁꯅꯥꯃꯍꯤ ꯀꯥꯇꯝꯅ ꯍꯦꯟꯖꯥ ꯃꯈꯨꯠ 2 ꯂꯣꯟꯅꯗꯨꯅ ꯃꯕꯨꯛꯅꯤꯡ ꯆꯪꯅ ꯈꯣꯏꯔꯣꯝꯖꯔꯛꯂꯤ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯁꯈꯤꯅ ꯄꯣꯠꯂꯣꯏꯁꯦ ꯁꯠ ꯊꯣꯡꯗꯣꯛꯎꯀꯣ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯁꯨ ꯍꯟꯅꯈ꯭ꯔꯦ ꯀꯥꯗꯨꯗ ꯍꯦꯟꯖꯥꯊꯣꯏꯕꯤ ꯃꯇꯣꯝꯇ ꯉꯥꯏꯍꯧꯔꯤ ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯤ ꯅꯝꯁꯦ ꯏꯃꯥꯁꯤꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯔꯛꯏ ꯀꯨꯝꯊꯥꯔꯛꯑꯣꯅ ꯍꯦꯟꯖꯥꯁꯨ ꯇꯧꯔꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯁꯈꯤꯗꯤ ꯋꯥꯉꯥꯡꯗ ꯄꯩꯊꯣꯛꯇꯨꯅ ꯅꯥꯀꯟꯗ ꯂꯦꯞꯂꯤ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯇꯧꯕꯤ ꯑꯃꯅ ꯃꯦꯗꯥꯝ ꯁꯥꯔꯅ ꯆꯥꯔꯝꯕꯒꯤ ꯑꯔꯦꯝꯕ ꯑꯁꯤꯗ ꯆꯥꯔꯣ ꯆꯥꯛ ꯈꯔꯒ ꯍꯥꯞꯄꯛꯑꯒꯦ ꯌꯥꯔꯅꯤ ꯑꯩ ꯌꯥꯝ ꯆꯥꯅꯤꯡꯗꯦ ꯁꯈꯤꯗꯨ ꯍꯦꯟꯖꯥꯊꯣꯏꯕꯤꯗ ꯐꯩꯔꯞ ꯌꯦꯡꯉꯝꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯍꯧꯏ ꯔꯤꯇꯥꯅ ꯃꯦꯗꯥꯝ ꯀꯩꯁꯨ ꯈꯟꯒꯅꯨ ꯏꯃꯥꯁꯤꯗꯤ ꯃꯁꯥꯏꯅꯤ ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯃꯄꯨꯛꯅꯤꯡ ꯐꯥꯊꯕ ꯑꯣꯏꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯇꯞꯅ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯌꯥꯝꯅꯗꯤ ꯆꯥꯁꯤꯟꯕ ꯇꯧꯗ꯭ꯔꯦ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯊꯕꯛꯁꯤꯡꯗꯨ ꯇꯧꯒꯦ ꯍꯥꯏꯕꯗ ꯔꯤꯇꯥ ꯍꯣꯏꯅ ꯌꯥꯗꯕꯗꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯂꯤ ꯊꯣꯡ ꯍꯦꯛ ꯀꯥꯟꯁꯤꯟꯕꯒ ꯑꯀꯣꯏꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯛꯂꯤ ꯀꯔꯝꯕ ꯑꯋꯥꯕ ꯑꯃꯨꯛ ꯄꯤꯒꯗꯕ ꯋꯥꯠꯂꯤꯒꯦ ꯃꯄꯤꯗꯣ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯁꯤꯔꯤꯕ ꯁꯅꯥ ꯂꯤꯛꯀꯣꯜꯁꯤꯡꯗꯨ ꯂꯧꯊꯣꯛꯄ ꯍꯧꯔꯛꯂꯤ
ꯁꯅꯥꯁꯨ ꯄꯥꯝꯖꯗꯦ, ꯂꯨꯄꯥꯁꯨ ꯄꯥꯝꯖꯗꯦ. ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯦ. ꯃꯤꯡꯁꯦꯜꯗꯨꯗ ꯌꯦꯡꯗꯨꯅ ꯃꯁꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯖꯗꯨꯅ ꯏꯃꯨꯡꯁꯤꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯑꯩ ꯅꯤꯉꯣꯝ ꯆꯨꯞꯅ ꯆꯠꯀꯅꯤ. ꯑꯗꯨꯕꯨ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ. ꯇꯥꯂꯛꯇꯨꯗ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯆꯪꯉꯛꯏ. ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯐꯤꯌꯥꯟꯗꯒꯤ ꯈꯨꯗꯩ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯒꯤ ꯈꯨꯗꯩꯗꯨ ꯂꯧꯗꯨꯅ ꯅꯥꯀꯟ ꯑꯃꯗ ꯊꯝꯃꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ, ꯋꯥꯔꯤ ꯁꯥꯁꯤ. ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯗꯨꯅ ꯃꯥꯡ ꯊꯥꯈ꯭ꯔꯦ. ꯍꯦꯟꯖꯥꯗꯨ ꯇꯞꯂꯤ ꯇꯞꯂꯤ ꯅꯨꯄꯥꯗꯨꯒꯤ ꯇꯨꯡ ꯏꯜꯂꯛꯂꯤ. ꯍꯤꯌꯥꯡꯉꯝꯕ ꯃꯈꯨꯠꯇꯨ ꯄꯣꯀꯦꯠꯇ ꯍꯨꯝꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯁꯦꯀꯦꯟ ꯈꯔ ꯂꯩ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯇꯔꯥꯎ ꯇꯔꯥꯎ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯂꯤ. ꯅꯪ ꯂꯥꯟꯗꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯑꯗꯨꯒ ꯑꯩꯁꯨ ꯂꯥꯟꯗꯦ. ꯄꯨꯟꯁꯤꯗ ꯇꯝꯂꯝꯕꯅꯦ ꯍꯥꯏꯅ ꯈꯜꯂꯣ. ꯄꯨꯟꯁꯤꯗ ꯇꯝꯂꯝꯕꯅꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯡꯁꯤꯡꯁꯦ ꯍꯟꯕ ꯌꯥꯒꯗ꯭ꯔꯥ? ꯍꯤꯌꯥꯡꯉꯝꯕ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯩ. ꯃꯗꯨ ꯍꯟꯕ ꯌꯥꯒꯗꯕ ꯑꯣꯏꯔꯗꯤꯅꯦ ꯑꯩ ꯄꯨꯟꯁꯤꯗ ꯇꯝꯂꯝꯕꯅꯦ ꯍꯥꯏꯅ ꯈꯟꯒꯦ. ꯃꯔꯧ ꯇꯧꯕ ꯋꯥꯔꯤ ꯉꯥꯡꯉꯛꯀꯅꯨ. ꯂꯥꯏꯔꯕꯤꯅꯦ ꯑꯩꯗꯤ, ꯄꯨꯄꯥꯡ ꯁꯨꯗ꯭ꯔꯕ, ꯂꯝꯆꯥ ꯁꯔꯥ, ꯂꯥꯏꯔꯤꯛ ꯍꯩꯇꯕꯤꯅꯦ. ꯍꯥꯟꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯑꯩꯒꯤ ꯆꯠꯀꯤꯗꯤ ꯌꯦꯡꯕꯤꯒꯅꯨꯅ. ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯅꯨꯡꯁꯤꯗꯦ. ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯃꯣꯏ. ꯅꯪꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯨ. ꯂꯨꯍꯣꯡꯕꯁꯦ ꯃꯃꯤꯡꯇꯒꯤ ꯑꯩꯒꯤ ꯏꯖꯠ ꯉꯥꯛꯄꯒꯤꯗꯃꯛ ꯂꯨꯍꯣꯡꯕꯅꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ. ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯨꯍꯣꯡꯈꯤꯕꯗ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯏꯃꯥꯁꯤꯅ ꯑꯩꯕꯨ ꯄꯥꯝꯗꯦ. ꯑꯩꯕꯨ ꯃꯃꯥ ꯑꯣꯏꯅ ꯈꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩ ꯅꯍꯥꯟꯅ ꯈꯪꯉꯤ. ꯃꯗꯨ ꯈꯪꯕꯅꯅꯦ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯑꯁꯦꯅ ꯍꯥꯏꯈꯤꯕꯗꯣ. ꯑꯩꯒꯤ ꯏꯖꯠ ꯍꯤꯡꯕꯤꯒꯅꯨ ꯍꯥꯏꯗꯅ. ꯑꯗꯨꯕꯨ ꯁꯣꯝꯅ ꯌꯥꯗꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡꯂꯦ. ꯃꯤꯌꯥꯝ ꯃꯥꯡꯗꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ. ꯑꯩꯁꯨ ꯅꯪꯒꯤ ꯂꯣꯏꯅꯕꯤ. ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯟꯕꯗꯤ ꯉꯝꯃꯣꯏ. ꯍꯤꯌꯥꯡꯉꯝꯕꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ, ꯑꯩ ꯚꯥꯞ ꯇꯥꯔꯦ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯣ. ꯃꯆꯤꯟꯅ ꯈꯖꯤꯛ ꯄꯩꯅ ꯅꯣꯛꯂꯗꯨꯅ, ꯑꯩꯁꯦ ꯀꯩ ꯑꯣꯏꯅꯣꯒꯦ? ꯍꯥ? ꯄꯪꯌꯥꯗ ꯌꯥꯕ ꯈꯣꯡꯌꯥꯒꯤ ꯎꯐꯨꯜ ꯃꯥꯟꯕ꯭ꯔꯥ? ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯄ ꯅꯨꯄꯥ ꯑꯃꯅꯤ ꯑꯩ. ꯑꯗꯨ ꯈꯥꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯤꯗꯤ ꯅꯠꯇꯦ. ꯐꯔꯦ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯚꯥꯞ ꯇꯥꯏ. ꯊꯦꯡꯉꯦ ꯆꯪꯉꯨ, ꯇꯨꯝꯃꯨꯔꯣ, ꯋꯥꯔꯝꯃꯅꯤ. ꯍꯦꯟꯖꯥꯊꯣꯏꯕꯤꯁꯨ ꯑꯃꯨꯛꯇꯪ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯝꯗꯨꯅ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕ ꯆꯪꯈꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ, ꯅꯪꯕꯨ ꯑꯩꯒꯤ ꯃꯤꯅꯨꯡꯁꯤꯗ ꯉꯥꯎꯍꯟꯕ ꯉꯝꯗ꯭ꯔꯕ? ꯑꯩ ꯍꯤꯌꯥꯡꯉꯝꯕ ꯅꯠꯇ꯭ꯔꯦ. ꯍꯦꯟꯖꯥꯊꯣꯏꯕꯤ ꯀꯥꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ. ꯂꯣꯏꯕꯒ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯤ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯁꯣꯐꯥꯗꯨꯗ ꯈꯨꯗꯩ ꯍꯣꯡꯗꯣꯛꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯟꯅ ꯌꯦꯡꯗꯦ. ꯃꯃꯥꯏꯗꯨ ꯀ꯭ꯔꯤꯝ ꯑꯃ ꯇꯩꯗꯨꯅ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯀꯥꯡꯒꯦ ꯇꯧꯕꯒ, ꯉꯥꯏꯈꯣ. ꯐꯃꯨꯡ ꯀꯥꯡꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤꯗꯣ ꯆꯞ ꯂꯦꯞꯄꯤ. ꯅꯨꯃꯤꯠ 5ꯅꯤꯗꯤ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅꯕꯅꯤ. ꯑꯁꯤ ꯐꯃꯨꯡꯁꯤꯗ ꯑꯣꯏꯅ ꯇꯨꯝꯃꯣ. ꯍꯦꯟꯖꯥꯊꯣꯏꯕꯤ ꯍꯤꯌꯥꯡꯉꯝꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯝꯗꯨꯅ ꯐꯃꯨꯡ ꯑꯃꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯅꯨꯡꯗ ꯆꯦꯞꯇꯨꯅ ꯍꯤꯞꯈ꯭ꯔꯦ. ꯍꯤꯌꯥꯡꯉꯝꯕꯁꯨ ꯍꯣꯏ ꯃꯩꯍꯥꯏꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯍꯤꯞꯂꯤ. ꯍꯦꯟꯖꯥꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯇꯞꯅ ꯇꯨꯝꯕ ꯊꯦꯝꯃꯤ. ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯕꯒ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯈꯦꯠꯅꯕꯁꯤ ꯀꯩꯅꯣ? ꯍꯤꯌꯥꯡꯉꯝꯕ ꯍꯦꯟꯖꯥꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ, ꯈꯦꯠꯅꯕ ꯂꯩꯇꯦ. ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯆꯞ ꯃꯥꯟꯅꯩ. ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯥꯟꯅꯗ꯭ꯔꯤꯕꯗꯤ ꯀꯔꯤꯒꯤ? ꯍꯤꯌꯥꯡꯉꯝꯕ ꯈꯨꯝꯗꯦ. ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ. ꯈꯦꯠꯅꯕꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ. ꯈꯦꯠꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ. ꯃꯤꯠꯌꯦꯡꯁꯨ ꯃꯥꯟꯅꯗꯦ. ꯇꯣꯔꯕꯥꯟ ꯋꯥꯡꯃ ꯋꯥꯡꯕꯒꯨꯝꯕꯅꯤ.
ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯁꯨ ꯃꯥꯟꯅꯗꯦ ꯀꯩꯒꯨꯝꯕ ꯑꯩꯒꯤꯁꯨ ꯏꯃꯥꯒ ꯕꯕꯥꯒ ꯍꯤꯡꯂꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯁꯦ ꯋꯥꯔꯝꯃꯣꯏꯀꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯅ ꯅꯣꯛꯅꯔꯤꯕ ꯅꯪꯕꯨꯁꯨ ꯅꯣꯛꯅꯔꯝꯃꯣꯏꯀꯣ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯃꯜꯂꯦ ꯇꯨꯝꯃꯨ ꯅꯁꯥꯗ ꯋꯥꯅꯕꯅꯤ ꯍꯤꯌꯥꯡꯉꯥꯟꯕ ꯃꯥꯒꯤ ꯅꯥꯀꯟꯗ ꯍꯤꯞꯂꯤꯕꯤꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯪ ꯂꯥꯟꯗꯦ ꯑꯩ ꯈꯪꯉꯤ ꯁꯃꯥꯖꯅ ꯂꯥꯜꯍꯟꯕꯅꯤ ꯅꯪꯕꯩꯒꯤ ꯂꯣꯏꯅꯕꯤꯅꯤ ꯍꯥꯏꯅ ꯎꯠꯄꯗ ꯑꯩ ꯏꯀꯥꯏꯗꯦ ꯅꯪꯒꯤ ꯁꯦꯡꯅꯕ ꯊꯃꯣꯏꯗꯣ ꯃꯁꯛ ꯈꯪꯕꯅ ꯑꯩꯅ ꯈꯣꯡꯊꯥꯡꯁꯤꯕꯨ ꯊꯥꯡꯕꯅꯤ ꯅꯤꯡꯁꯤꯡꯉꯛꯏ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯇꯧꯕ ꯅꯨꯃꯤꯠꯇꯨꯗ ꯍꯦꯟꯖꯥꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯀꯞꯇꯅ ꯍꯥꯏꯕꯗꯣ ꯁꯥꯔ ꯑꯩ ꯃꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯑꯩ ꯂꯥꯟꯗꯕꯅꯤ ꯃꯈꯣꯏꯅ ꯁꯥꯔꯒ ꯑꯩꯒꯗ ꯂꯥꯟꯅ ꯂꯧꯕꯅꯤ ꯁꯥꯔ ꯑꯩ ꯃꯌꯨꯝꯗ ꯑꯣꯏꯅ ꯊꯤꯟꯕꯤꯌꯨ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯂꯝꯖꯥ ꯁꯔꯥꯅꯤ ꯁꯥꯔ ꯁꯥꯔꯅ ꯊꯥꯡꯒꯦ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯑꯝꯇꯗꯤ ꯍꯟꯗꯣꯛꯄꯤꯌꯨ ꯁꯥꯔ ꯁꯦ ꯍꯤꯌꯥꯡꯉꯥꯟꯕ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗ ꯂꯩꯔꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯍꯦꯟꯖꯥꯒꯤ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯄꯁꯨ ꯇꯧꯗꯦ ꯇꯞꯅ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯍꯦꯟꯖꯥꯒꯤ ꯃꯀꯣꯛꯇꯨꯕꯨ ꯂꯥꯝꯗꯨꯅ ꯃꯊꯥꯗ ꯀꯣꯟꯕꯤꯔꯛꯂꯤ ꯃꯇꯝꯁꯦ ꯌꯥꯝ ꯂꯨꯕꯅꯤ ꯅꯣꯡꯅꯆꯧꯕ ꯇꯥꯏꯕꯪꯁꯤꯗ ꯀꯔꯝꯅ ꯑꯩꯅ ꯅꯪꯕꯨ ꯇꯔꯥꯏ ꯅꯊꯟꯅ ꯊꯝꯃꯝꯒꯅꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯀꯞꯀꯅꯨ ꯍꯦꯟꯖꯥ ꯃꯤꯌꯥꯝꯕꯨ ꯏꯟꯊꯣꯛꯇꯨꯅ ꯈꯪꯐꯝꯗ ꯍꯟꯗꯣꯛꯄꯤꯌꯨ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯍꯥꯏꯅꯔꯁꯨ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯁꯨꯅꯦ ꯅꯣꯡ ꯅꯤꯅꯤꯗꯒꯤ ꯍꯦꯜꯂꯨ ꯑꯗꯨꯒ ꯁꯥꯔꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯃꯁꯛ ꯅꯥꯏꯔꯕ ꯑꯣꯐꯤꯁꯥꯔꯅꯤ ꯑꯩ ꯃꯇꯤꯛ ꯆꯥꯗꯤꯌꯦ ꯁꯥꯔ ꯈꯣꯡꯐꯝꯗ ꯍꯟꯗꯣꯛꯄꯤꯌꯨ ꯃꯇꯤꯛ ꯆꯥꯕ ꯆꯥꯗꯕ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯂꯥꯂꯛꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯊꯝꯃꯝꯕ ꯍꯥꯏꯁꯦ ꯐꯖꯗꯕ ꯋꯥꯐꯝꯅꯤ ꯑꯩꯒꯤ ꯇꯨꯡꯏꯜꯂꯨ ꯉꯝꯃꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯁꯥꯔꯒꯤ ꯇꯨꯡ ꯏꯟꯕ ꯉꯝꯃꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯗꯨ ꯄꯨꯝꯕ ꯅꯤꯡꯁꯤꯡꯂꯛꯄꯗ ꯍꯤꯌꯥꯡꯉꯥꯟꯕꯗꯨ ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗꯣ ꯑꯃꯨꯛꯇꯪ ꯈꯪꯅ ꯅꯥꯟꯊꯔꯛꯂꯤ ꯅꯪꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯃꯉꯣꯟ ꯃꯤꯅꯣꯛ ꯇꯝꯕ ꯉꯝꯍꯟꯕꯤꯌꯨꯀꯣ